Tangang bisinbaldugi mapudi nangni. Taamba pai khanbadagi takpirambay wani. Lawgadaba layraba ingondadi nangna yarasu Louni. Yadrasu Louni. Pariba ko jingase punsigi thadok laroidaban nangna kalakchariba lalibigi phajraba maithong tangang labi chimbal choijaina riba samlang se pumna maksigi mapudi alvani na pamba lalibibu phagera pungera enemies tawraga aigi oi hoba tawbugidi nupisi ahing amtang mayumda halandraga lori adudagidi yambai khutta ma adum tare kaino chumine adusu chumine mado pangthok yadaba nupisi nangna pharaga matam kuina lola thamise nate mase bina pharaga purapa adugane aina mase kalaga purapa naga segudo hayatro nachindo hayatro basada sir asengmane manai bukan bibane nupisi nangna CIO na fazana tambira putro ko mongni nya nate sir nate asengmane ba ina hayise sir nachindo sino sa mai bidu sigari dapsilo aina nuksibadi albert ne mahalakpane aina ngairis mahalakpaga yumsidagi chakini akhoi thamoni ne swadan ba khambiu ba swadan ba khambiu ai bumta ngakpiyo tamo 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 tema protro tema Malem chak loire chak charase ai chak charoi imungsida nang leiba makai ai imungsida sak marum da saroi ai kana ha ai nangina taimane no nangdi taima nate nangdi lalaibine ngasisu aigi michida nangmu aigi lalaibi oina uriye haiba topic tu dani madugi direct hero duni mayam no bin si yengbiu masi masak matau yam phajabani matai mane mayam mane manau nu pa ne punna multi da leiriba iba adugum ba hero duni matai mayam ba manau nu pa pulak pulaga sien gre ne yengone